JDU da MLA oina mai paklaba tungda BJP da join taukiba MLA manga gi mathakta tharakiba disqualification case ngasi Manipur Legislative Assembly gi Speaker Tribunal da ahanba oina hearing chathakre. Hearing na chayol mari gi matungda mathangi hearing na chayol mari gi matungda chatharagani ngasi hearing chathakiba disqualification case ke MLA manga adudi thangmaiban AC gi MLA KH Joy Kisan Tipaimuk AC gi MLA Ngursang Lursanate Jiribam AC ki MLA MD Achafuddin Wangkhai AC ki MLA Thangjam Arun Kumar amasung Chorchanpur AC ki MLA LM Khaute ne hairiba MLA manga asina constitution gi wangmada party amada gi MLA oina mai paklaba tungda party amada chongsin khibagi damak Manipur Pradesh Congress Committee ge Vice President Hareshwar Goswami na Englishing ani kunithoi gi October 13 da Speaker Tribunal da disqualification gi petition ama file tawkibane petition tharakpagi matungina case asi ahanba oina ngasi speaker na chair Lauduna Speaker Tribunal the hearing taukibane hiramasi matang da petitioner ge counsel oiriba advocate Bhupenda Ningombam na Supreme Court ke ruling matungina de disqualification case asi petition tawrakpa numita gi hauraga tha ahong gi manungda paikhat kadabane adubu Manipur gi JDU MLA manga gi case asi matam thengla su thengna Speaker gi Tribunal da thabak laukhat pa haurakpa asi taramna OE haina phongdorakhi JDU dagi karakpa MLA manga se BJP da unconstitutionally defect tawgre aduna defection tawgram nina masi 10 schedule attract tawre aduna maramoy harga moje disqualify tawbiu adugo mo MLA ohen biganu haibasine ba akhoi gi prayer se adu azu akhoi respondent gi taraf ta gi hana mo reply pigre copy phagi phangde haina taw adu boju subsequently in another 4 weeks time we will get a reply and the next proceeding next hearing will take place adu specific date honorable speaker tribunal hajik date fixed tawra ani disqualification petition ina sida sahi manga sangmadi yabana tamna hajik sahi ani rom sangangre Supreme Court na hai sida within 3 months haido disqualification petition je thaba numitu de 3 months loisalo hai bane so far the proceedings have started 4 weeks ki matam pigre nam thuna loisalakani haibagi asa tawri which is a good move